Imai Ben Mayam Yobira me. A Koy Yozera Esa. Karatin Tokre Mayam Beadi. Mayam Hambiro. A Koy Misibo, you are what Malida. Sir, Nasi say, Aina Mayam, the Pau Dizens a given. Ado, Mayam Matalate. Carry Tauramano Kandi. Sir, among the meeting, she Louis Shubani, a quick committee. Ado, the board Laxala Kali. Karidino Kandi, what one is it? Sir, me should regasso Masisi, I don't talk Salasita. Lakandabo Layramti, Matandi, Naibina Patro, Asugluraba, Port Naxala, Matansida, how the Pomi should is Neddy, Anoba, perhaps and Benaparoidro. Sir, I give a Kandasu, Sinapamze, Anova, Kara Hapsan Laga, Pagadra Kalisa, Aduna Patro is here. Paye, Hana Yari Dulatra, Anova, perhaps and Paye. Mayam na tawse have to ayadum yai. Mathau tabado dum tawse. Anoba mating laiba mi pusan biro. Magi tawham thokado ai loi tawge. Ai leisidi. Hauski matam sida bo sen ngam daba kai lege. Sarna haiba wado yamna chumi ado ai khoi khaitang section bana phagado malisa. Fare. Masigi di meeting asi matang asda loisalasi. Ayang mapung phar kanda amuk tang famina gisi. Naiko Madam dia tak faham Samul dia nak faham. Bi moi la ko kari hange ko sada hekta hayo ne isan jing na kari pangge hayo ai lai sidi kai hai do no khangde da sir gi da makta akhoi myam se pun hekta laban aduda pholang momom tang leibiyo na hai ge na lakpa Laigada Sir na boleh bini hai di sir kita pulap lep tu ini. Sir na bu aku phone tu hek lebi raba. Aku iman nabi mayam le hori adu loi pu lak tu ini. Sir, bot maya sibu kari da loba ya bagya. Kon gumbaga dia dum pida ba ya bra. Sir, ai do piyam na saling tau bane. Isan hek pam do loi pi do ri bani. Kon pame kon pigani, phone pame phone pigani. Noi ki namukta loi piga do ri bani. Tawbada di vote engon da pi da badi adi. Ai vote ka da ba ya da bani ne. Isan ki phone du bo kaya ga pi di ya ga do ri banu ne. Pangam yam dresu. 20k mutang pira adi kona na ba dum sil lage. Adu di angang sing ki photo madam na imung ga angang sing ka tara ga ta sinbir ro madam. Hoi sa. Ibe ma jana silao. Pepe ngai kho. Sel di lauthore do akoi kamai tau jai na. Du bro sen je lore dana. Akhoi na khra sidana hore dana aremba du na ne da chinglen da pi doi ba. Tu ne junga sai de hai ki tau bani mangon de lautho ga da chiklen da pulap pi re je. Hoi. Moi de gi lauthok tana kana di lauthok tuino bot hai thadar da lore. Khara ma khoi sijina raga khara ma da chinglen da maseng panga je ba. Hoi. Chalo silo. Hantaki election asidine yam lu do ri jane akhoi me am tanaraga ne munna khalaga thabak asi tausi natrabadi ne akhoi thawai mangduri bane chummi adu warabadi ne hantaki tang manga se akhoi me apta khana da akhoi amla yoro chalu khige chale Hana ki election se ma seng he ra ichen zo ha. Kaino masina mu tawra isna Kaino haba nang lo tawra ido ai na ngasi mi kok thong na rajniti yauri base nahaki da maktani yum masi da makta Na. Nasan hari sunya da. Iman ani ko sum ta doi di ne. Iman sum mai to ba. Nasan so hai to. Sei ma da wa ko ki ko. Sidai dam sang ade. kana le yum jibo Kana le bige koi bot ki lak seri ye. Tabi bro. Mun sire. nasa lak seri babung Es, pare dun tol ko ja. hoi babung Lebak yum dikalu ko. Lebak yum mang brin he. Lebak yum dikalu. Da wa di soi de ne sidai da mai pa. Hona ga dun. Mayam chung hona ga dun ni.
ꯑꯩꯈꯣꯏꯁꯦ ꯅꯉꯣꯟꯗ ꯋꯥꯈꯜ ꯆꯥꯎꯅ ꯊꯝꯃꯤꯕꯅꯤꯅꯦ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯏꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁꯨꯛ ꯃꯤ ꯌꯥꯝ ꯂꯩꯔꯤꯁꯤꯗꯕꯨ ꯀꯩꯗꯧꯕꯩ ꯀꯥꯔꯣꯏꯗꯣꯏꯅꯣ ꯂꯩꯕꯥꯛꯁꯤ ꯑꯝꯇ ꯀꯟꯁꯤꯀꯣ ꯂꯩꯕꯥꯛꯁꯤ ꯃꯥꯡꯉꯕꯅꯤꯅꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅ ꯂꯣꯏ ꯃꯥꯡꯍꯜꯂꯕꯅꯤ ꯅꯣꯏ ꯑꯅꯧꯕ ꯊꯣꯛꯄ ꯅꯍꯥꯁꯤꯡꯁꯤꯅ ꯑꯝꯇ ꯀꯜꯂꯨꯀꯣ ꯂꯩꯕꯥꯛꯁꯦ ꯍꯟꯗꯛꯇꯤꯅꯦ ꯂꯩꯕꯥꯛ ꯈꯤꯇꯪꯇ ꯈꯟꯕ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏ ꯃꯥ ꯈꯟꯗꯨꯅ ꯄꯨꯊꯣꯛꯆꯔꯕꯅꯤ ꯍꯟꯗꯛꯇꯤ ꯑꯣꯖꯥ ꯍꯣꯏꯅꯅꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯗꯤꯅꯦ ꯌꯥꯗ꯭ꯔꯕꯅꯤꯀꯣ ꯇꯧꯕ ꯑꯣꯖꯥ ꯌꯥꯕ꯭ꯔꯅꯦ ꯌꯥꯝ ꯁꯨꯝ ꯇꯧꯒꯗꯕꯅꯤ ꯍꯛꯆꯥꯡ ꯀꯃꯥꯏ ꯇꯧꯕꯤꯔꯤ ꯄꯥꯕꯨꯡ ꯈꯪꯗꯦ ꯏꯕꯨꯡ ꯇꯧꯔꯤꯁꯦ ꯆꯥꯅ ꯍꯥꯏꯗꯨꯅꯤ ꯄꯥꯕꯨꯡ ꯅꯨꯡꯇꯤꯒꯤ ꯍꯤꯗꯥꯛ ꯆꯥꯕꯗ ꯋꯥꯔꯕꯅꯤ ꯏꯄꯥꯁꯦ ꯑꯗꯨꯝ ꯆꯠ ꯅꯥꯕ ꯍꯥꯏꯗꯨꯅꯤ ꯏꯆꯥꯒꯤ ꯌꯥꯎꯒꯗꯕꯁꯦ ꯌꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤ ꯏꯄꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯣ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯁꯟꯕꯤꯌꯨ ꯄꯥꯕꯨꯡ ꯁꯥꯅ ꯃꯇꯦꯡ ꯁꯤꯗꯅꯦ ꯕꯣꯠ ꯈꯣꯝꯕ ꯂꯥꯛꯄꯗ ꯄꯩꯁꯥ ꯄꯤꯕ ꯊꯕꯛ ꯇꯧꯒꯅꯨ ꯃꯁꯤ ꯄꯤꯒꯦꯅ ꯈꯜꯂꯗꯤꯀꯣ ꯅꯪ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯄꯥꯕꯨꯡꯅ ꯂꯥꯟꯅ ꯈꯟꯕꯤꯔꯦ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯂꯩꯖꯕ ꯅꯠꯆꯗꯦ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕꯒꯤ ꯈꯜꯂꯒ ꯅꯆꯥꯅ ꯃꯇꯦꯡ ꯇꯧꯖꯕꯅꯦ ꯑꯩ ꯂꯥꯟꯖꯔꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯑꯃꯨꯛ ꯇꯧꯔꯨꯅꯨꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯗꯕꯅꯤꯀꯣ ꯏꯆꯥ ꯃꯥꯏ ꯄꯥꯛ ꯏꯆꯥ ꯃꯥꯏ ꯄꯥꯛ ꯍꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯒꯦ ꯄꯥꯕꯨꯡ ꯑꯣꯖꯥ ꯁꯣꯏꯕꯤꯕ ꯌꯥꯗꯦꯀꯣ ꯁꯣꯏꯔꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯆꯠꯊꯣꯔꯣ ꯆꯠꯂꯣ ꯇꯥꯃꯣ ꯉꯁꯤꯁꯤꯕꯨ ꯃꯐꯝꯁꯦ ꯀꯥꯏ ꯆꯠꯄ ꯇꯥꯔꯦ ꯇꯈꯦꯜꯂꯣꯝꯒꯤꯗꯨꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯕꯅ ꯐꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯅ ꯐꯩꯌꯦ ꯑꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯔꯁꯤ ꯑꯣ ꯄꯥꯕꯨꯡ ꯑꯗꯣ ꯃꯣꯏ ꯇꯈꯦꯜꯂꯣꯝꯒꯤ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯃꯨꯛ ꯆꯠꯁꯤꯟꯁꯤꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯁꯥꯔꯁꯦ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇꯦ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯨꯏꯃꯟꯈꯔꯦꯅꯦ ꯍꯣꯏꯅꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯊꯦꯡꯃꯟꯈ꯭ꯔꯦꯗ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏ ꯇꯟꯁꯤꯜꯂꯛꯀꯗꯧꯔꯤꯗ ꯀꯨꯏꯁꯨ ꯀꯨꯏꯃꯟꯈꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ ꯐꯅꯁꯨ ꯃꯀꯨꯏꯔꯕꯅꯤ ꯐꯅꯗꯤ ꯃꯀꯨꯏꯔꯕꯅꯤ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯁꯨꯝ ꯇꯧꯗꯣ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯉꯥꯏꯕꯗ ꯋꯥꯕꯤꯔꯝꯃꯒꯅꯤ ꯍꯣꯏ ꯁꯥꯔ ꯃꯌꯥꯝ ꯐꯝꯕꯤꯔꯣ ꯑꯣ ꯇꯥꯗ ꯇꯥꯔꯦ ꯁꯥꯔ ꯑꯣ ꯂꯥꯛꯑꯣ ꯁꯥꯔ ꯉꯁꯤꯒꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯒꯦ ꯁꯥꯔ ꯑꯝꯇ ꯌꯦꯡꯖꯈꯤꯒꯦ ꯁꯥꯔ ꯂꯨꯍꯣꯡꯕ ꯑꯃꯒ ꯑꯅꯥꯕ ꯍꯪꯕ ꯑꯃꯒ ꯆꯠꯀꯗꯕꯗꯤ ꯂꯩꯖꯩ ꯁꯥꯔ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯋꯥꯀꯔꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯅꯪ ꯆꯠꯊꯣꯛꯎꯔꯣꯗꯅ ꯁꯥꯔ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯀꯔ ꯑꯣꯏꯕꯅꯤꯅ ꯁꯥꯔꯅ ꯆꯠꯄꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪ ꯀꯔꯤꯝ ꯋꯥꯔꯨꯅꯣ ꯑꯣ ꯃꯇꯝꯗꯨꯒꯤꯅꯦ ꯁꯦꯟꯅ ꯊꯣꯡꯕꯗ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯁꯦꯟꯅ ꯄꯣꯞ ꯊꯣꯡꯕꯒ ꯌꯥꯒꯗꯕ ꯉꯥꯛꯇꯅꯤ ꯐꯅꯤ ꯁꯥꯔ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤꯁꯤ ꯏꯁꯣꯏ ꯁꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯃꯥꯏ ꯂꯩꯔꯒ ꯆꯦꯟꯗꯕ ꯇꯧꯏꯗꯤ ꯁꯥꯔ ꯑꯁ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯁꯥꯔꯅ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯇꯧꯖꯔꯛꯑꯅꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯁꯥꯔꯒꯤ ꯇꯣꯉꯥꯟꯕ ꯃꯠ ꯑꯃ ꯂꯩꯖꯕꯅꯤ ꯍꯣꯏꯗ ꯚꯣꯠꯇꯤ ꯑꯩꯅ ꯏꯀꯥꯒꯗꯧ ꯂꯩꯔꯕꯅꯤꯗ ꯀꯥꯅꯤ ꯀꯥꯗꯅ ꯀꯥꯗꯣꯏꯅꯣ ꯑꯗꯨꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯉꯔꯥꯡꯒꯤ ꯉꯈꯥ ꯄꯦꯇꯋꯥ ꯃꯥꯅ ꯁꯦꯟꯁꯨ パイꯗꯕ ꯃꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯅꯣꯏꯅ ꯃꯥꯒꯤ ꯃꯤ ꯌꯥꯝꯃꯤ ꯍꯥꯏꯔꯤꯗꯣ ꯌꯥꯝꯖꯁꯅꯨ ꯚꯣꯠꯇ ꯅꯛꯇ ꯅꯛꯁꯜꯂꯛꯈꯤꯁꯅꯨ ꯃꯥꯒꯤ ꯃꯤ ꯃꯌꯥꯝꯗꯣ ꯍꯌꯦꯡ ꯑꯩꯅ ꯍꯪꯒꯥꯝ ꯃꯄꯨ ꯂꯩꯕꯗꯧꯅ ꯄꯨꯂꯞ ꯂꯩꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯃꯛꯅꯤ ꯁꯥꯔꯅ ꯑꯗꯨꯃꯛꯅꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯃꯛ ꯇꯧꯒꯗꯕꯅꯤ ꯑꯣ ꯇꯥꯗ ꯑꯝꯇ ꯂꯥꯛꯑꯣ ꯁꯥꯔ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯁ ꯌꯥꯗ꯭ꯔꯦ ꯇꯥꯗ ꯁꯤ ꯑꯝꯇ ꯂꯧꯊꯣꯛꯄꯤꯌꯨꯁꯦ ꯑꯣ ꯌꯥꯅꯤ ꯁꯥꯔ ꯇꯥꯗ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯎꯔꯦꯗꯅ ꯑꯣ ꯃꯌꯥꯝ ꯂꯥꯛꯏꯁꯤꯒꯤꯅꯦ ꯆꯥ ꯅꯨꯡ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯁꯦ ꯐꯅꯤ ꯁꯥꯔ ꯑꯩꯍꯥꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯏꯆꯦ ꯑꯩꯅ ꯈꯣꯝꯕꯤꯔꯛꯑꯣ ꯍꯥꯏꯕ ꯗꯣꯀꯨꯃꯦꯟꯁꯤꯡꯗꯣ ꯈꯣꯝꯕꯤꯔꯛꯑꯕꯣ ꯁꯥꯔ ꯈꯣꯝꯒꯠꯆꯔꯦ ꯑꯣ ꯑꯗꯨꯒꯤꯗꯣ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡꯗ ꯄꯤꯒꯗꯕꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏ ꯃꯤꯁꯤꯡꯗ ꯄꯤꯒꯗꯕꯅꯤꯀꯣ ꯃꯤꯒꯤꯗ ꯄꯤꯕ ꯌꯥꯗꯦꯀꯣ ꯏꯁ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯈꯪꯗꯦꯌꯦ ꯁꯥꯔ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯂꯣꯏꯅ ꯄꯤꯕꯤꯕꯅ ꯐꯒꯗ꯭ꯔꯥꯅ ꯈꯜꯂꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯁꯥꯔ
ꯑꯩꯒꯤꯕꯨꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦꯗ ꯃꯌꯥꯝꯅꯕꯨ ꯌꯥꯔꯒꯗꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯁꯥꯔ 이봉아 ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ Ima ay meeting amtang ngakatang yausalugi ima adu ay falai ngasi angang ay khala kadab lay aduna ay amtang yausalugi ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤꯀꯣ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ 이마ꯅꯦ ꯃꯅꯝ ꯅꯝꯈꯤꯒꯦꯀꯣ Hoi ima Sir, kaino khana da yadre. ꯀꯔꯤꯅꯣ ꯐꯝꯃꯨ ꯑꯩꯈꯣꯏꯒꯤ ꯋꯥꯀꯔ ꯃꯔꯛꯁꯤꯗ ꯁꯥꯔꯒꯤ ꯚꯣꯠꯁꯦ ꯀꯟꯅ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯁꯥꯔ ꯃꯙꯨꯅꯤ ꯁꯥꯔ ꯃꯗꯨꯗꯣ ꯍꯣꯔꯦꯟ ꯄꯣꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯒꯅꯤ ꯁꯥꯔ ꯏꯔꯦꯟꯁꯤꯅ ꯊꯦꯝꯃ ꯄꯣꯔꯛꯀꯗꯕꯅꯤ ꯐꯅꯤ ꯁꯥꯔ ꯃꯥꯅ ꯑꯄꯥꯝꯕꯗꯣ ꯄꯤꯖꯧ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯈꯪꯍꯟꯕ ꯌꯥꯗꯕꯅꯤ ꯍꯣꯏ ꯁꯥꯔ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯩ ꯀꯅꯥꯝ ꯈꯪꯍꯟꯖꯔꯣꯏ ꯁꯥꯔ Đông đông tu nong vi chak chak na ki cho đi thà đôi puni puni mà tụi chi chầu cha chầu ama khát khát u. Tuệ. Ngân phải chầu chầu vậy. Nào, với lạc sẽ đi. ꯃꯣꯅꯣ ꯀꯔꯤ ꯂꯩꯔꯒꯦ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯁꯤꯕꯣ Madam, ꯑꯩꯈꯣꯏ MLA ꯆꯠꯂꯨꯁꯣꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ. Madam, ꯑꯩꯈꯣꯏꯁꯦ ꯆꯠꯂꯨꯁꯣꯅ ꯈꯥꯡꯉꯝꯗꯗꯅ ꯂꯥꯛꯏꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯑꯗꯨꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯍꯥꯏꯕ Madam Secretary-ꯗ ꯑꯩꯈꯣꯏꯅ ꯆꯦ ꯊꯥꯕꯗꯨꯗ Madam Secretary-ꯅ ꯂꯥꯛꯇꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ. ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯑꯁꯨꯝ ꯄꯣꯊꯥꯒꯦꯅ ꯈꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯗꯥꯝꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯒꯦ ꯐꯅꯤ ꯐꯅꯤ ꯆꯠꯂꯁꯤꯔꯥ ꯆꯠꯁꯤ. Mai chingna candidate ama oina chongthokpira pasda kariguma laiba phadana boche kare haragadi ahama priority oina tobiga dawa thabak thorangse kari kaigumba miyamna ibu nungsibiduna botse kahanbiba taragadi aina ihan hamda paikakadabje hojik hojik chakton leiba imale bakse si hana muthapajin agi ahana pandamni ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯍꯥꯟꯅꯒꯤ MLA ꯇꯥꯡꯕꯁꯤꯡꯗꯒꯤ ꯃꯥꯒ ꯌꯥꯝꯅ ꯅꯛꯅꯕ ꯂꯝꯕꯥ ꯆꯤꯡꯈꯩ ꯃꯩꯇꯩꯅ ꯚꯣꯠ ꯃꯁꯤꯡ 5,000 ꯍꯦꯟꯗꯨꯅ ꯀꯥꯈ꯭ꯔꯤ Sir, kaidoore? Sir, ati tapos. Modulo! Sir, tapos. Modulo hacker! Sir, boss ka tayo. Umiyak kayo. Sir, pinag ko mi sir. Ate ka ka modulo hacker! Sir, hindi ka sukat mo yori mi sir. Sir, namja hacker! Sir, modulo sir. Nam modulo ka ba? Modulo!